ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯑꯃꯨꯛ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯁꯤꯁꯤꯃꯥ ꯉꯁꯤꯄꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯄꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯊꯥꯖꯃꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯕꯦ ꯆꯪꯉꯛꯏ꯫ ꯑꯕꯦ ꯃꯆꯦꯗ ꯌꯦꯡꯗꯨꯅ, "ꯆꯦ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩꯅ ꯁꯣꯝꯗ ꯊꯤꯔꯨꯔꯤ꯫" ꯂꯥꯡꯂꯦꯟ ꯃꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯏ, ꯃꯅꯥꯎꯅꯨꯄꯤ ꯎꯈꯤꯅꯤ ꯈꯟꯗꯨꯅ꯫ "ꯑꯕꯦ, ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ?" ꯑꯕꯦꯅ, "ꯐꯖꯩꯌꯦ ꯆꯤꯆꯦ꯫" ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥꯡ ꯏꯍꯧꯅ, "ꯉꯁꯤꯒꯤ ꯅꯤꯡꯊꯤꯔ ꯊꯥꯖꯁꯦ ꯑꯁꯤ ꯎꯔꯒ ꯏꯆꯦꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯕꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯕꯦ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ, "ꯆꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯆꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯃꯁꯤ ꯄꯨꯝꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯅꯤ ꯈꯜꯂꯁꯤ." ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ, "ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯅꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯄꯤꯕꯤꯔꯤꯅꯣ?" ꯑꯕꯦ ꯃꯆꯦꯕꯨ ꯊꯦꯝꯗꯨꯅ, "ꯆꯤꯆꯦ, ꯑꯩꯁꯨ ꯈꯪꯉꯤ ꯆꯤꯆꯦꯅ ꯋꯥꯔꯝꯒꯗꯕ ꯆꯥꯛꯂꯝꯒꯗꯕꯗꯣ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯃꯛ ꯆꯤꯆꯦꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ." "ꯀꯩꯒꯤꯅꯣ ꯊꯃꯣꯏ ꯃꯥꯅ ꯑꯁꯨꯛ ꯑꯗꯨꯝ ꯀꯜꯂꯤꯕꯁꯦ? ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏ ꯃꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯉꯁꯤ ꯑꯩꯅ ꯋꯥꯖꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯩꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯋꯥꯔꯝꯂꯣꯏꯀꯣ ꯅꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯑꯕꯦ ꯅꯨꯡꯉꯥꯏꯇꯅ, "ꯆꯦ, ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕꯁꯤꯡꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯨꯔꯅꯨ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯒꯤꯗꯃꯛ ꯆꯦꯒꯤ ꯃꯤꯇꯩ ꯄꯤꯁꯤꯟꯊꯕꯗꯣ ꯑꯗꯨ ꯄꯥꯝꯃꯩ꯫ ꯆꯦ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯇꯨꯝꯂꯔꯁꯤ ꯂꯥꯎ, ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯂꯤ." ꯑꯁꯨꯝꯅ ꯅꯣꯡꯃꯗꯨ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯅꯤꯃꯥ ꯆꯪꯉꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯍꯥꯏ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ?" ꯂꯥꯡꯂꯦꯟ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯈꯨꯝꯂꯛꯏ꯫ "ꯆꯠꯇꯣꯏꯅꯤ ꯏꯃꯥ." "ꯑꯗꯨꯗꯤꯅꯦ, ꯆꯥꯛꯇꯣ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ, ꯅꯪ ꯊꯕꯛ ꯆꯠꯄ ꯊꯦꯡꯂꯅꯤ." "ꯏꯃꯥ, ꯑꯩ ꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯣꯡꯂꯒꯦ, ꯏꯃꯥ ꯍꯛꯆꯥꯡꯁꯨ ꯉꯝꯗꯕꯅꯤꯅ." "ꯌꯥꯅꯤꯗ ꯌꯥꯅꯤꯗ, ꯏꯃꯥ ꯇꯞꯅ ꯇꯞꯅ ꯊꯣꯡꯒꯦ, ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕꯁꯤꯁꯨꯅꯦ ꯋꯥꯏꯅꯦ ꯅꯪꯕꯣ." ꯇꯥꯟꯖꯥꯗꯨꯗ ꯑꯕꯦꯁꯨ ꯆꯪꯉꯛꯏ꯫ ꯑꯕꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯆꯥ ꯊꯛꯁꯤ ꯂꯥꯎ." "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯒꯦ ꯂꯥꯛꯑꯒꯦ." ꯑꯁꯨꯝꯅ ꯃꯣꯏꯍꯨꯝ ꯆꯥ ꯊꯛꯂꯤ꯫ ꯄꯨꯔꯅꯤꯃꯥ, "ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ." ꯂꯥꯡꯂꯦꯟꯅ, "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯣ ꯅꯆꯥꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ." ꯄꯨꯔꯅꯤꯃꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ꯫ "ꯅꯪ ꯄꯥꯕꯨꯡꯒꯅꯦ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯑꯃꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯤꯅꯦ." ꯂꯥꯡꯂꯦꯟ ꯆꯥ ꯀꯞꯇꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯗꯩ ꯇꯦꯕꯜꯗ ꯊꯝꯃꯤ꯫ "ꯏꯃꯥ, ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯆꯥꯗ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ." ꯄꯨꯔꯅꯤꯃꯥꯅ, "ꯍꯧꯗꯣꯛꯇꯕ ꯌꯥꯕ꯭ꯔꯣ? ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ, ꯅꯨꯄꯤꯅꯤ ꯅꯨꯄꯤ." ꯂꯥꯡꯂꯦꯟ, "ꯄꯨꯟꯁꯤꯁꯤꯕꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ?" ꯄꯨꯔꯅꯤꯃꯥꯅ, "ꯏꯃꯥꯅꯅꯦ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯪꯒ ꯅꯅꯥꯎ ꯅꯨꯄꯤꯒꯤꯒꯅꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯏꯃꯥ ꯄꯥꯝꯃꯤꯅꯦ." ꯂꯥꯡꯂꯦꯟ, "ꯏꯃꯥ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯁꯥꯎꯔꯞꯅ, "ꯏꯆꯥ ꯑꯅꯤꯈꯛ ꯄꯣꯛꯆꯕꯁꯦ ꯂꯣꯏꯅ ꯁꯣꯏꯔꯦ, ꯃꯇꯤꯛꯁꯨ ꯂꯣꯏꯅ ꯆꯥꯔꯕꯅꯤꯕ." ꯑꯕꯦꯅ, "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯆꯦꯅ ꯁꯥꯎꯅꯕ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ?" ꯄꯨꯔꯅꯤꯃꯥ, "ꯍꯥꯏ, ꯃꯥꯅ ꯁꯥꯎꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ?
ꯃꯁꯥꯁꯦ AMCSꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯦꯅꯦ ꯅꯆꯦꯁꯦ꯫ ꯑꯕꯦꯅ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯁꯦ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣꯕ? ꯄꯨꯔꯅꯤꯃꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯅꯤꯉꯣꯟ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯝꯇ ꯁꯤꯍꯩꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯕꯦꯅ ꯑꯗꯨꯗꯤ ꯀꯥꯏꯗ ꯆꯠꯂꯒ ꯁꯤꯗꯣꯏꯕ? ꯄꯨꯔꯅꯤꯃꯥ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯁꯨ ꯑꯣꯐꯤꯁꯇ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯔꯨꯝꯗ ꯐꯝꯗꯨꯅ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯗꯥꯄꯥꯔꯤ 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 ꯀꯧꯗꯨꯅ ꯂꯥꯡꯂꯦꯟ ꯆꯦꯜꯂꯛꯏ꯫ ꯄꯥꯔꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯆꯃꯨ ꯆꯦꯜꯂꯛꯏꯗꯨꯅ? ꯂꯥꯡꯂꯦꯟ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯏ꯫ ꯄꯥꯔꯤ ꯄꯥꯈꯠꯅ ꯍꯥ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯂꯥꯡꯂꯦꯟꯅ ꯑꯩꯒꯤ ꯌꯦꯡꯗ꯭ꯔꯤꯌꯦ, ꯗꯥꯄꯥꯔꯤꯒꯤꯗꯤ ꯌꯦꯡꯂꯤ, ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯥꯛꯑꯦ꯫ ꯄꯥꯔꯤ ꯍꯔꯥꯎꯅ ꯑꯍꯥ ꯑꯁꯦꯡꯕꯩꯔꯣ? ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯃꯥꯅꯦ ꯗꯥꯄꯥꯔꯤ꯫ ꯄꯥꯔꯤ ꯑꯗꯣ ꯅꯪꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦ꯫ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯗꯨꯅ ꯈꯕꯔ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯂꯥꯡꯂꯦꯟꯗꯤ 9 ꯔꯦꯡꯛꯇ ꯑꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯤ ꯍꯔꯥꯎꯅ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ, ꯅꯩꯊꯔꯦ ꯍꯥꯏꯕ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ ꯅꯩꯗꯤ ꯆꯠꯂꯣ꯫ ꯑꯗꯣ ꯅꯪꯗꯤ ꯀꯣꯂꯦꯖ ꯀꯥꯏꯗ ꯇꯝꯗꯣꯏꯅꯣ? ꯂꯥꯡꯂꯦꯟꯅ ꯈꯪꯗ꯭ꯔꯤ ꯗꯥꯄꯥꯔꯤꯗꯤ, ꯑꯩꯗꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯇꯧꯔꯅꯤ꯫ ꯑꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯥꯏꯅꯦ? ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯗꯣ, ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ꯫ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯌꯥꯏꯅꯦ, ꯑꯗꯨꯗꯤ ꯔꯦꯡꯛ ꯆꯠꯂꯛꯄ ꯅꯪꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯥꯛꯄ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯕ ꯌꯥꯏ꯫ ꯂꯥꯡꯂꯦꯟꯅ ꯆꯥꯕꯩꯅꯦ ꯍꯥꯏꯔꯗꯤ ꯃꯊꯤ ꯆꯤꯠꯀꯦ ꯍꯥꯏꯔꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯄꯥꯔꯤꯅ ꯏꯁ ꯑꯗꯨꯒꯗꯤ ꯍꯥꯏꯅꯨꯗ, ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯎꯕꯩ ꯇꯥꯏꯞꯇ꯫ ꯂꯥꯎꯗꯦ ꯂꯥꯎꯗꯦ, ꯆꯥꯛꯈꯥꯎꯗꯣ ꯈꯔ ꯂꯥꯎꯕꯩ ꯋꯥꯅꯤꯗ꯫ ꯄꯥꯔꯤ ꯁꯥꯎꯔꯞꯅ ꯆꯥꯛ ꯆꯥꯕꯒ ꯑꯝꯇ ꯂꯥꯛꯑꯔꯣꯏ, ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯁꯤꯗꯕ꯫ ꯂꯥꯡꯂꯦꯟꯁꯨ ꯄꯥꯔꯤ ꯁꯥꯎꯔꯦ ꯈꯟꯕꯗꯩ ꯗꯥꯄꯥꯔꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯁꯦ ꯁꯥꯎꯔꯅꯨ ꯍꯥꯏꯕ꯫ ꯄꯥꯔꯤꯅ ꯅꯪꯅ ꯁꯥꯎꯔꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯐꯔꯗ꯭ꯔꯣ? ꯂꯥꯡꯂꯦꯟ ꯌꯥꯏ ꯀꯩꯅꯣ, ꯁꯦꯕ ꯐꯔꯣ ꯍꯥꯏꯕ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯤꯛ ꯊꯣꯡꯉꯝ ꯇꯥꯕ꯫ ꯂꯥꯡꯂꯦꯟꯅ ꯑꯣ ꯉꯝꯖꯔꯣꯏꯆꯣ ꯇꯨꯀꯠꯆꯩꯃꯤ꯫ ꯄꯥꯔꯤꯅ ꯑꯗꯨ ꯍꯥꯎꯕꯗꯨꯕꯨ ꯇꯨꯀꯠꯆꯩ ꯀꯥꯏꯅ, ꯅꯪꯅ ꯁꯤꯀꯪꯅꯩꯗꯣ ꯑꯣꯛ ꯆꯥꯔꯗꯤ ꯅꯣꯏꯗꯣꯏꯅꯦ ꯈꯪꯉꯕ? ꯑꯩ ꯑꯗꯨꯝ ꯌꯥꯝ ꯀꯪꯖꯔꯒꯦ ꯑꯗꯨ ꯆꯥꯗꯣꯏ ꯁꯔꯨꯛ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯃꯃꯥꯈꯣꯏ ꯆꯥꯕ ꯌꯥꯕ ꯉꯥ ꯍꯦꯛꯇ ꯊꯣꯡꯂꯝꯃꯒꯦ꯫ ꯄꯥꯔꯤꯅ ꯑꯩꯗꯤ ꯌꯥꯗ ꯌꯥꯏꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯕꯦꯒ ꯂꯥꯡꯂꯦꯟꯒꯅ ꯌꯦꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯑꯕꯦ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯆꯦ ꯗꯥꯄꯥꯔꯤꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯂꯥꯡꯂꯦꯟ ꯈꯪꯗꯤꯌꯦ, ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯕꯦꯅ ꯑꯗꯣ ꯆꯦ ꯅꯪ ꯗꯥꯄꯥꯔꯤꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ? ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯕꯦ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯦ ꯅꯪ ꯃꯁꯤꯡ ꯊꯤꯕ ꯉꯝꯕ꯭ꯔꯥ? ꯑꯕꯦ ꯉꯛꯅ ꯉꯝꯗꯤꯌꯦ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯅꯤ ꯑꯩꯅ ꯗꯥꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯕꯦ ꯅꯣꯛꯇꯨꯅ ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯆꯦ ꯅꯪ ꯍꯌꯦꯡꯋꯥꯏ ꯀꯥꯞꯇꯥꯖꯍꯧꯅꯤꯀꯣ? ꯂꯥꯡꯂꯦꯟ ꯉꯛꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯕꯦꯅ ꯃꯁꯥ ꯈꯪꯗꯅ ꯅꯨꯡꯁꯤꯔꯤꯉꯩ ꯃꯤꯅ ꯍꯟꯖꯈꯤꯅꯤ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯜꯂꯣꯏꯍꯦ, ꯗꯥꯄꯥꯔꯤꯗꯤ ꯑꯩꯒꯤꯅꯦ ꯑꯩꯒꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯂꯥꯛꯏ꯫ ꯄꯥꯔꯤꯅ ꯀꯅꯥꯅꯣ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯀꯥꯏ ꯇꯧꯔꯤꯁꯤꯅ? ꯅꯠꯇꯦ ꯗꯥꯄꯥꯔꯤ, ꯗꯥꯄꯥꯔꯤꯗ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯄꯥꯔꯤ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯅ? ꯀꯅꯥꯏ ꯄꯣꯠ ꯍꯨꯔꯥꯜꯂꯨꯔꯒꯦꯕ? ꯑꯕꯦꯅ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯑꯗꯨꯕꯨꯔꯣ ꯗꯥꯄꯥꯔꯤ, ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒ ꯐꯨꯔꯤꯠ ꯃꯨꯟꯅꯕꯩꯅꯤꯗ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯣꯏ ꯆꯦꯁꯦ ꯃꯤꯒꯤ ꯄꯣꯠꯁꯨ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯝꯕꯅꯤ ꯗꯥꯄꯥꯔꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯇꯟꯖꯥꯗꯨꯗ ꯆꯪꯉꯛꯏ꯫ ꯍꯥꯏ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦ, ꯊꯦꯡꯈ꯭ꯔꯅꯤꯅꯦ꯫ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯁꯨ ꯂꯥꯛꯑꯝꯃꯦꯗꯅ꯫
ꯄꯥꯔꯤꯅ ꯍꯣꯏꯅꯦ ꯑꯩ ꯂꯥꯛꯑꯦ ꯄꯨꯔꯅꯤꯃꯥꯅ ꯐꯔꯦ ꯐꯔꯦ ꯏꯅꯦ ꯆꯥꯛꯁꯦ ꯁꯠ ꯂꯣꯏꯊꯣꯔꯛꯑꯒꯦ ꯑꯗꯨꯒꯅꯦ ꯅꯣꯏ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯒꯦꯔꯥ ꯀꯩꯅꯣꯝꯃ ꯇꯧꯖꯔꯨꯔꯣ ꯄꯥꯔꯤꯅ ꯍꯣꯏꯅꯦ ꯑꯗꯣ ꯏꯅꯦ ꯀꯩ ꯃꯊꯦꯜꯅꯣ ꯄꯨꯔꯅꯤꯃꯥ ꯉꯥ ꯑꯇꯥꯎꯕ ꯑꯃꯅꯦ ꯉꯥ ꯊꯣꯡꯕ ꯑꯃꯅꯦ ꯉꯥ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯑꯃꯅꯦ ꯏꯔꯣꯟꯕ ꯑꯃꯅꯦ ꯆꯝꯐꯨꯠ ꯑꯃꯅꯦ ꯇꯧꯔꯦ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁ ꯑꯁ ꯍꯥꯎꯔꯅꯤꯗ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯐꯖꯅꯗꯤ ꯂꯥꯎꯕꯖꯥꯠꯅꯤ ꯄꯥꯔꯤꯅ ꯂꯥꯎꯗꯕ ꯑꯃꯅ ꯍꯥꯏꯔꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯩꯍꯦ ꯂꯥꯡꯂꯦꯟꯅ ꯑꯗꯨꯅꯤ ꯈꯔ ꯈꯔ ꯏꯀꯥꯏꯌꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯪꯏ ꯁꯤꯡꯇꯣꯛꯇꯨꯅ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯂꯥꯡꯂꯦꯟꯒ ꯑꯕꯦꯒꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯤ ꯑꯕꯦ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯆꯦ ꯗꯥ ꯄꯥꯔꯤꯗ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯏꯅꯣ ꯂꯥꯡꯂꯦꯟ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯕꯦꯅ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯀꯥꯏꯖꯩꯗ ꯑꯕꯦ ꯆꯦꯅ ꯏꯀꯥꯏꯔꯤꯉꯩꯗꯅꯦ ꯃꯤꯅ ꯍꯟꯈꯤꯁꯅꯤꯀꯣ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯑꯕꯦꯅ ꯑꯗꯨꯅ ꯁꯠ ꯁꯠ ꯍꯥꯏꯖꯧ ꯂꯥꯡꯂꯦꯟ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯣꯏꯅꯗꯕꯤ ꯆꯦꯆꯦ ꯂꯥꯡꯂꯦꯟ ꯁꯣꯏꯅꯗꯕꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯇꯨꯝꯈꯤ ꯅꯣꯡꯉꯥꯜꯂꯦ ꯄꯨꯔꯅꯤꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯄꯨꯔꯅꯤꯃꯥꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯆꯦꯔꯤ ꯆꯔꯥ ꯇꯧꯔꯒ ꯂꯥꯡꯂꯦꯟ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯇꯧꯔꯒꯦ ꯄꯨꯔꯅꯤꯃꯥ ꯏꯃꯥꯒꯤꯗꯤꯅꯦ ꯏꯌꯥꯗ ꯌꯥꯏ ꯅꯪꯅ ꯇꯝꯅꯤꯡꯕ ꯃꯐꯝꯗ ꯑꯗꯨꯝ ꯇꯝꯃꯣ ꯂꯥꯡꯂꯦꯟ ꯍꯔꯥꯎꯖꯩ ꯑꯗꯣ ꯏꯃꯥ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨ ꯄꯨꯔꯅꯤꯃꯥ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯀꯦꯁꯤꯟꯅꯗꯨꯅ ꯗꯥ ꯄꯥꯔꯤꯒꯤꯅꯦ ꯍꯌꯦꯡꯁꯦ ꯕꯥꯔꯗꯦꯅꯦꯕ ꯑꯗꯨꯒꯤ ꯒꯤꯐ ꯃꯆꯥ ꯑꯃꯇꯪ ꯄꯤꯒꯦꯅ ꯇꯧꯕꯅꯤ ꯄꯨꯔꯅꯤꯃꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯤꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯣ ꯅꯪ ꯉꯥꯎꯁꯤꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯍꯣꯏ ꯕꯥ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕꯩ ꯇꯥꯏꯞꯇ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯕꯦꯁꯁꯦ ꯃꯦꯠꯁꯀꯤ ꯇ꯭ꯌꯨꯁꯟ ꯆꯠꯍꯟꯁꯦ ꯄꯨꯔꯅꯤꯃꯥ ꯈꯪꯗꯦꯅꯦ ꯃꯁꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯍꯥꯏꯔ ꯁꯨꯡꯄꯥ ꯄꯥꯗꯣꯏ ꯑꯁꯤꯕꯨ 10 ꯊꯥꯗꯣꯏꯅꯤ ꯂꯥꯡꯂꯦꯟꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯇꯥꯛꯂꯁꯨ ꯌꯥꯏ ꯑꯗꯣ ꯇ꯭ꯌꯨꯁꯟ ꯍꯥꯟꯅ ꯊꯥꯅꯕ ꯇꯧꯁꯤ ꯏꯃꯥ ꯄꯨꯔꯅꯤꯃꯥ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯁꯤ ꯁꯦ ꯅꯪꯅ ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯄꯤ ꯀꯣꯟꯅꯔꯗ꯭ꯔ ꯌꯦꯡꯉꯨ ꯂꯥꯡꯂꯦꯟ ꯄꯩꯁꯥꯗꯣ ꯂꯧꯗꯨꯅ ꯀꯣꯟꯅꯔꯅꯤꯌꯦ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ ꯅꯪꯗꯤ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯂꯥꯡꯂꯦꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏꯒ ꯆꯠꯀꯦ ꯃꯃꯥ ꯄꯨꯔꯅꯤꯃꯥ ꯐꯔꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯒꯥꯔꯤ ꯌꯥꯝꯅ ꯆꯤꯟꯕꯅꯤ ꯂꯥꯡꯂꯦꯟ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯊꯥꯗꯣꯏꯗ ꯀꯣꯜ ꯇꯧꯏ ꯊꯥꯗꯣꯏꯁꯨ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ ꯊꯥꯗꯣꯏꯅ ꯍꯜꯂꯣ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯩꯒ ꯅꯤꯡꯁꯤꯡꯕꯤꯔꯛꯏꯁꯤꯅ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯁ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯅ ꯅꯪꯇꯅꯕꯨ ꯑꯩ ꯅꯤꯡꯁꯤꯡꯕꯤꯗꯕꯩ ꯋꯥꯅꯤ ꯊꯥꯗꯣꯏꯅ ꯀꯔꯤ ꯅꯪꯅꯤꯅꯦ ꯂꯥꯡꯂꯦꯟ ꯑꯗꯣ ꯉꯥꯏꯈꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯊꯥꯗꯣꯏ ꯌꯥꯎꯔꯦꯗꯅ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯀꯩ ꯀꯣꯂꯦꯖꯇ ꯇꯝꯗꯣꯏꯅꯣ ꯊꯥꯗꯣꯏ ꯅꯪꯅꯗꯤ ꯍꯔꯥꯎꯔꯤꯕ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏ ꯄꯂꯦꯝꯅ ꯑꯩꯁꯦ ꯍꯥꯠꯀꯗꯧꯔꯕꯅꯤ ꯂꯥꯡꯂꯦꯟꯅ ꯀꯩꯒꯤ ꯊꯥꯗꯣꯏ ꯅꯪꯅ ꯔꯦꯡ ꯆꯠꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯂꯥꯛꯄꯩꯅꯤꯗꯅ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯦꯛꯖꯥꯝ ꯍꯥꯏꯁꯤꯗꯤ ꯗꯥꯎꯅꯤ ꯏꯕꯦꯝꯃ ꯑꯗꯣ ꯑꯩ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯁꯣꯄꯤꯡ ꯆꯠꯂꯨꯁꯦꯅ ꯇꯧꯔꯛꯏꯅꯤ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯁꯣꯄꯤꯡ ꯆꯠꯂꯨꯁꯦꯕ ꯌꯥꯏ ꯑꯩꯁꯨ ꯆꯠꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯂꯥꯡꯂꯦꯟꯅ ꯂꯩꯅꯤ ꯅꯪꯗꯤ ꯁꯣꯄꯤꯡꯗ ꯉꯥꯎꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯊꯥꯗꯣꯏ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯈꯔ ꯉꯥꯎꯖꯕꯗꯣ ꯂꯥꯡꯂꯦꯟ ꯉꯥꯎꯅꯤ ꯅꯪ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯂꯥꯛꯎꯀꯣ ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ ꯍꯣꯏ ꯂꯥꯛꯆꯒꯦ ꯃꯦꯗꯥꯝ ꯂꯥꯡꯂꯦꯟ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ
ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯑꯕꯦ ꯐꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏ꯫